ताबिरिबा अमदि मिटेंग ताबिरिबा सिंबो हानबमक्तदा इकाई खुमनजबगा लोइनना तारामना ओक्सरी ngasi amuk pumnamakidamakta pucharakliba yamna nungairagadaба film asi Sitare Jamin Par hairiba film aduni Sitare Jamin Par hairiba film asi Hindi language ki sports comedy drama film amani film asi RS Prasanna director oiri aduga producer na film asi lead actor su oiriba Amirkhan amasung Aparna Purohit ani asin oiri film asi Spanish film Champions hairiba adugi remake ni film asi namada changkiba senfam di 90 crore ni aduga release tawrukpadagi numit mangani sida crore 109 muk collection tawba ngamkhre ngasigi film asida maruoina satum langlibasing adudi Amirkhan, Janelia, Simran Mangeshkar, Gopi Krishnan Burma, Rishi Sahani, Dolly, Rishabh, Vijendra Kala, Happy Ranajit amasung Asis Makoi sing asini film asigi rating sing palabada IMDb da 10 gi manungda 7.4 fangli Rotten Tomatoes da 86% fangli aduga Google user singna 87% like tori film asi 2025 ki June 20 da release tawkiba yamna nawriba film oibana mayamna gyan tanaba khakidamak yamna tena thagachabani masida mayamna nungaitaba tawbigano amadi asoiba aranba sithana thaba yawkiba matamda tabiriba mideng tabiriba khudimakna waro bidana ba haijari channel asibu subscribe tawsinbibaga loina nangasigi video asi like comment share tawbiramo adudi mayam film gi wari da muglak serage pukning changminarasi film asi horokpada film asi lead role lawriba Amirkhan film asi dana Gulshan ulai magasi basketball gi junior coach orami masi magi team gi match laibana sanaba adu yengba lakpani senior coach aduga mai chana dabagi matau ui match adu hauduna mayam yengnarami team ani adu sanabada Gulshan gi team adu gi score yamna hanthai opponent team adu dagi senior coach aduna magi apambada match adu sanahali adubo Gulshan nadi sanaribu form adu change tahunba pami wahaw sidagi Gulshan yamna sauduna senior coach adu gi mamaida haijindra thabada senior coach adu haithaki adongi thabak thoram ama hektada cake ki mathau tarakpada adongi sel tinghanduna matam mang cake leiba chanarubagi haujikti madugi mathau tadre SANALINGJEN bakery na yamna ahongba mamalda cake discount chawna pijari heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lodana free the delivery tawjari adongi apamba cake ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum sing adu mapung phanbada bakery asina achouba thogdang lojagi yamna ahongba mamalda adongi pamjaba cake adu housingmak pijariba number asida order toksin biro adongi matam sukmang manghandana bakery asina adongi thongjin fawba delivery charge amata lodana free da delivery tawjarakani SANALINGJEN bakery Hayel Imphal West district near Ikopningtho Marunong Sabalaibung mobile number 8413987885 natraga 8731810461 Gulshan mai hongna sawkibagi maramdi Gulshan si height khara watli haiduna senior coach aduna nangna ngamladi hopnet si amukta show aduga wadu ngangu haidun harki Maramasitagi Gulshan sauduna senior coach aduda khupakna thakibani Gulshan tension amada bar chingduna yu yamna thai tanjasida news amadi phone da ngasai senior coach mana phurubagi video mina thadoroktuna viral chalaki madu uraga Gulshan hena matha sai Sunita gi phone lakpasu Gulshan paidre Gulshan yu full da thakuna gari thauraga halakpada police gari amada thomjali maramasitagi Gulshan bu jail da thami nongalakpada Gulshan gi mamanaba amana Gulshan bu lokthok pulai Gulshan na drink and drive tawrubana case masa oirbasu court ta kadun loisin batarami mathang senda basketball gi hietna kaukhatuna Gulshan amasung senior coach adu famali Gulshan na soikre asaw badigi aina henjin kibani haujikti kashu tawnadraba asini sar asumna haiduna senior coach aduda konduna head aduda ulami senior coach aduna asaw ba mawongda tumina phami head aduna Gulshan bu junior coach adudagi tha ahungi suspend tawrki Gulshan di matha yamna sarami mathangi namita court kabagi numit adu yoruktuna court lai just na statement pumnamak tarba matungda hari nangna lenga ki thomi oina drink and drive tawbunina madugi dandi phongkhom toi aduna nangna sagi naral adu koknanaba tha ahum maintain disabled angang singbu basketball sanaba tambigadabani wai sitabada Gulshan na ai madu ngamloi angawba angang sing adu aina karamna basketball sanaba takadoribano asumna Gulshan na angawba panba adudagi just na fine thina bahari aduga makha tari phare adudi nangna ngamloi haibanina nang chahi ani jail da lainanaba judgment pirage wai sitabada Gulshan na medam ai angang sing basketball sanaba du tambirage
asumna haibadagi tha ahum hariba angang sing adu basketball tambinaba order tarami mathang sinda Gulsan na mayumda halaktuna wari asi mamada tami mamaga wari sanabada aikoina khangi madudi Gulsan asi magi nupi Sunita ga saunaduna tha amagi mamangdagi mamagi yum asida laktuna leilakpani Gulsan gi mapadi leikhidre yum asi Gulsan gi mamana senaduna leibani Gulsan di magi nupi mayumda leibu orami Gulsan asi yamna thuna sauganba misak amani maman hari nangna nangi timado phajana takpiyo aina nangbu ahanba basketball tamnanaba pubada coach aduna nangse nemi haina lawti aduda aina coach adugi maida khupakna thaduna lohonkhibani mado nang kaudaba phai wai sitaraga Gulsan khumlei aidi tha ahum khagasi haujin khinaba tawraga lore atai amata khangdi asumna mama macha wari sanai bathangi numita Gulsan center aduda lai masadu ihai hainadaba ama faurami center adugi manager aduga wari sanabada manager aduna mafam aduda leibasing adugi maramda hari manager aduna Gulsan da angang sing si basketball tamba si chayol amada numit kayani lakpigani haina hanglakpada Gulsan na chayol amada amukhak laktuna tambibada yagani haina khumi manager aduna just aduda call tawduna Gulsan ga wari sananbada Gulsan na medam chayol amada nongmakhak haibanate nungtigi laktuna tambigani haibani haiduna asumna Gulsan na yamna kin hairami Gulsan khanglaki madudi center asida just adugi mayambagi machanupa amasu lei haibado Gulsan angang sing adugi manakta laktuna unabu matamda angang sing aduna Gulsan bu karem naraki center asida leiriba sing asi chahi yamlabasu makhoi gi wakhaldi chahi 7-9 mukta suriba angang amagumna lei maramasinani makhoi bu angang sing haina haribasi makhoi gi marakta nupa amadi mathanta basketball adu sanai madu uraga Gulsan na nupa adu koksili nupa aduna Gulsan kauriba adu taramdana chatki matau sing asida Gulsan tha ahum asi mafam asida leiba ngamlaroi haina khali manager adugi manakta laktun hari ai mafam asida angang sing asi taktunu leiba ngamlaroi makoi sing asi normal amato oidi wahi sitaraka manager adun hari normal hariba sikarino miyoiba pumnamak manade amana brain wangi aduga amana nemi mipum khudingmak masa masanadi masa si normal oi haina khanaribani manager gi wahi asida Gulsan gyan khara lakpagum tawri mathangi senda Gulsan gi mamanaba amagi luhongba lei haiduna yawba lai mamanaba sing sinduna Gulsan du building mathakta kakhathali luhongkhom asida Sunita su lakpagi leirami asumna Gulsan ga Sunita ga unaduna wari sanai makhoi ani saunabagi maramda wari sanaduna khara ingthanarami Sunita an hari aina isham khak pami haraga nang yum heta thadoktuna chatkribado madu karigino nang amukta aina harisi yabiyo ikoi isham phangnanaba plan tawrsi wahai se tabadagi Gulsan mai hona sauduna Sunita gi wa taramdana mafam adudagi chatki Sunita na leithorakpada Gulsan leiramdre Gulsan gi asigumlabu mataw asida Sunita yamna chai mathangi numita Gulsan center aduda laktuna angang sing adu basketball tambirami Gulsan ahanbada exercise tawnanaba haibada ona tainaba thabak ngakta tawi manager aduna Gulsan dari angang sing asigumba sigi championship ama tawgadori championship aduda aikhoigi angang sing asisu saruk yagani haikrabani wahi sitaraga Gulsan di hena matha sarami Gulsan na mayumda halaktuna matha sadun leiringaida mamana machabu thongna hablai nangsu wangba khara wali haina coach na ahanbada loramde adubu nangna honarabadi afawa mo oiba ngamlibiduni aduna nangna makhoibu kanna honaduna tambiyo makhoisu sanaba hairakani bathangi numita Gulsan na center da laktuna angang sing adu takpi tambinaba fajana tawrami adubo angang sing adu masa masagi thokpa adumak tawi batawaduda Gulsan na yamna sauningladuna satkhru chalu haiduna tan thoklami mayam adu loina thoktuna chatnakraba matungda nupa ama mathanta basketball adu sanadun lei Gulsan na nupa adugi manakta changdun hai nangdi yamna hai aduna aikhoigi team asida punna sanase nang yawrabadi aikhoi team na champion oigani Gulsan gi wa asi tumina taramlaga nupa adu wa amata khumlamdana thoktuna chatki Gulsan upai amata leitre khangfam khangdana manager gi manakta lai aduga hari angang sing asi gyan amata tade aina haiba sulaude masa masagi thokpa amamam tawni masida aina kari tawgadabano sini Gulsan gi wa asi taraga manager aduna khumlai nangna gyan tade hariba angang sing asi thabak loina tawnaribani masa masagi thabak adudadi makhoi asi mina amata henbinaba leite asumna haituna angang sing adugi haisingba adu Gulsan da wari liduna amamam to oina taklami makhoi gi wari asi taraga Gulsan na khanjai madudi angang sing asi honabadi kali adubo makoida takpi basi phajana kana takpi rabadi yagani haina mathangi numita Gulsan center asida laktuna angang sing adubo yamna luna tawbiduna training to holi
asumna numit kharani leptana angang sing adu tambibadagi angang sing adu sanaba hairuklami matam masum hokibana makoigi ahanba maths matam yoruklami ahanba maths asi makoigi home masida sanaba tarami manager aduna chair mayam ama sindru thabadu uraga gulsana chair asuk yamna tharibasi kanabu yengba lakadoribano haina hangi manager na khumlei angang sing asigi parents sing lakani horen yengo makoibu nungsibiba miyoi kaya yamna leibagi habado maths ki matam yorukpadadi mafam adu mina pumthan thali matawadu uraga gulsan di yamna ngai maths adu gulsan na takpibadagi score yamna henduna makoina ngamlami makoigi team asigi maming sitare haina tholi maths asing ngambada makoi pumnamak yamna haraunai amasung championship aduda sanabagi akiba lekhidre gulsan su angang sing adu boluna khanba horki Pathangi numita angang sing adu iru hannaba haina tawbada gudu ko wa amadi ising yamna kibana iru jau haibadu yaramde mahak asi sa uchekpu yamna luna tawjaba misakama oi uchi ama ising da tasinbu uraga gulsan idea ama laktuna gudu da uchi adu kanbiu ising da irak na duna sirani haibadagi gudu ising gi akiba adu uchi bu nungsiba aduna pungkau kauhan kiduna ising da kumduna uchi adu kanbirami gulsan gudu da gudu nangna leirido ising dani nang kari susidri sidi aduna nang iru jawro asumna haiduna gudubu iru jabirami gulsan angang sing adu matau karam loina gani haiba adu tapna khanglaki mathangi sinda manager na gulsan da hari mathangi match sidi atopa city ta tare aidi chatpa ngamlaroi nangna angang sing siga punna saluro gulsan angang sing aduga bus ta chatpa tarami mathangi namita angang sing adu bus ngai dum lerami makoigi timda karim kawwa ma thabuk mafam dagi suti piraktabana laklamde maram asina golu ko winupi ama makoigi timda lorami golu asi atei angang sing adugadi hana dagi yamna munna khangnarami asumna makoina public bus tongduna sanaba chatpa hore bus ta tongliba miyo sing aduna makoibu hainada bamong uli asumna lakpana sanafam adu yoruktuna makoina match adu sanai makoigi opponent team aduda yamna haiba player ama yawi mabu pabinaba kana amata leite aroibada goluna ai tauge haiduna changkhraga ball yamna hiba player aduda fall tawduna sanaba ngamhalamde maramasida makoi score adu tankhatuna match adu ngamlami match adu ngambagi makoi yamna haraunarami makoina harauna bus tongduna halakpada bus ta tongliba mi singatuna yamna hainade maramasida driver na bus adu khamtuna yamna sauna lakpada goluna driver adu gi mafam chadaba aduda khuna thumdatpada driver adu onduna khangami tanjasida sunil na driver adu gi mamaida otharami driver aduna mai hona sauduna makoibu bus adudagi lamang amada tantharami upai ama tawduna makoina center adu yauna blaki bus manungda gulsan golu go wari sabada golun hari nungsinaba haibesti atopa adugi su khanbi gadabani aina pambada tawa hunati mana saukrasu sori hairaga themgadabani golugi wasi gulsan munna tarami maramasida gulsan sunitagi manakta lai aduga karigumba mating ama pambagi mawong uli makoi ani ngahak wari sanarba matungda sunitana kari pambagi no lagnisi nangdi nangi kanaba thabak leiraba khaktada aibu ningsinglakpani haina haibada gulsana tanja chare khandur hari aigidi case aduna driving license phajinkre angang singasi public bus ta pubusu yamna problem ore aduna nangna bus adu thoduna angang singa sanabasi amukta sase ahanbadadi sunita yarakti adubo sunita na gulsan bo nungsibana ayamba matamda laiminnaningbana gulsan haiba adu yarki bathangi numitagi sunita na bus adu thoduna angang sing adu sanafam da chatuna match sing sanahalami angang sing adu na sanaba match sing asi pomnamak ngamlami makoi mayam adu yamna harauni sunita na su angang sing adu bo yamna luna tawi gulsan ga sunita ga su hana gumna naksinartuna yamna nungsina laiminaba horki asumna sitare team asina match kaya mathang ngamlakpana team asi social media da maming chalaki mayamna masak khangnaratuna gulsan bu afaba course amani haina longnarki noma gulsan ga sunita ga wari sanabada sunita na aikoi gi su isa amagi plan tawbadi chumlabani nangna kayam kuina kiduna leigani haina hari wai sitabada gulsan mai hong sauri gulsana mapa oiba pamdabagi maramdi magi mapa na mabu piklingaida mamaga punna thadoktuna chatki maramasidi sauduna masu mapa oiraroi khankibagini gulsana sunita dhari aikoi ani jahi yamle angangi plan tawduna sida leiriba angang sing siguma poklibadi karamna tawgani wahi sitabada sunita wahi amata hairamdana yamna sauna satki masaidagi sanarba wari asi sunilna tai maramasina sunilna gulsan gi manakta lagnaga hari sumisar aisu sar gi isado aikoi gumbadi oheningte adubu sar
Sardi macha pumnamaki mapado sargumbu ohiningaidi asumna hairamnaga Sunil su satki Sunil gi wahi adu taraga Gulshan yamna thamoi sokna khamba su ngamdana leptuna lehui Gulshan na khanjai Sunil gi wa aduda aisi matik chaba mapa amadi oibu ngamgani haina Sunita sauduna chatkharbada Gulshan na phone kayarak tawrabasu message kayarak tharabasu amata halakidre Noma Gulshan na basketball mathan da sanabana pa adugi manakta laktuna yamna phajana hairami Nangna aikoi team asida yaurabadi final asida aikoi na yamna laina ngamgani nangna karigino team ga punna sanadribase Gulshan gi wahang asi taraga nupa asina yamna nungaitana magi wari lirei aiha Delhi team da captain oina sanarami team adugi coach na aigi medal adu aingonda pidana mana oishinki aduga aibu yamna hanthana mimangda uhanki maram aduna aina team amatada sanararoi haina lepki aduga coach amatada su aina thazadi Wahi si tabada Gulshan su yamna nungairamdi Gulshan na nupa asibo pungning thogatun hari punsida chance amuk khaktanga pituna yengo aina nangi thajabado kaidonungda manghaloi asumna Gulshan na thembadagi nupa adu sitare team asida sanaba yarki Gulshan na nupa adugi mayumda su sattun haijai asumna final match adu sananaba sinduna Gulshan na thorang pumnamak loiraba matungda center aduda lai manager aduna Gulshan da yamna nungaitan hari aikhogi team asi Final sanaba chatpa ngamlaroi final adu Mumbai da sanaba tare leiramba paisa sing adudi mamang da sanakiba match sing aduda loina changkrai hosik mayam sigi flight ticket hotel amadi sananaba sinbada yamlaba senphomgi mathau tai aikhoi da lambi amata leitre wahi asitabada asa kaya ga loina dun lakiba Gulshan di thamoi sokna kaiki angang sing adusu final sanararoi khanbada yamna nungaineramde mayamna nungaitan leiringaida karimadu hotel dagi thengna lai Matamasida Gulshan da idea amalai Gulshan na karimbo training tawbiramlaga Sunita gi manakta laklaga police ki acting tawna bhaijarami Sunita su angang sing adugi khanduna yarki Gulshan ga Sunita ga police saduna karim na thabak subu hotel adugi mapu duga unarami Sunita na yamna fajana acting tawmoduda hotel mapu adudi asengba maladuna yamna kirami Kudung saba silogduna Gulshan na hotel mapu aduda makhoi mayam gi flight ticket sing ka unduna makhoi mayam adu Mumbai da final match sanaba laktami Gulshan match si sanaba laktringaida mama adu mandir amada lai kurumba chatki maramasina Gulshan Mumbai hotel asi yorpaga mama gi awat apa hangnana bahaiduna phone tawduna wari sanai Gulshan wari saduna leithorakpadadi mama su hotel asida mayumda thabak subuna pa aduga mari leinaduna lakminari badu ui madu ubada Gulshan di thajaba ngamlamdi Mama su leithorakpada machanupa ubada yamna ikairami Gulshan mama adu chahi matang sida oidaba hai haiduna yamna saurami Gulshan yamna saubaduda Sunitan hari imagi su punsini magi apamba su leidibani mathanta naitom leiba yaba nate nangna nangi apamba da ohenba yabro nangsu imagi mafam asida leiraga amuktang wakhan khalo wahi sitaraga Gulshan wakhan khara taraktuna ingtharami mathangina mita match sananaba haidun lai Sitare team gi opponent players sing adu yamna wangba amadi yamna haiba players sing orami madu uraga jingnaba amadi phawi asumna match adu horakpada Sitare team gi score yamna hantharami opponent sing aduna yamna lakchana sanai matawasi uraga match asi ngamlaroi haina khanai match asigi break da Gulshan magi team players sing da idea amatai madudi opponent team gi players sing asi wangbani ball pass tawbada makhada taw aduga nemna sanau haina taklami break matungda sanabada Gulshan haiba form aduda sanabadadi Sitare teamna score asum tankhalatuna manaraklami asumna match asigi aroibada score yamna lawba mathau tarami matam losilakpada karimna score lawna haiduna arapa mafamdagi ball adu yamna kanna aim tawdun langsili mayam adu thawai tana mabukningda score amakhaki lai sondun leinarami Karimna langsilakpa ball adu score tawfam ring adu da panduna aroiba score adu lawba ngamhaudana match adu maithi Gulshan di thamoi kaina wakhalamada makok nonthaduna laikrai tanja sida mayamna sitare haina lawrpa adu tarki Gulshan yenglakpada magi team gi angang sing adu winner oiriba team aduga yamna harauna celebration tawribadu urami madu uraga Gulshan angakpa maphawi aduga gyan tare sanabana maruni ngamba ngamdaba haibadudi mahusani team amana ngamkhrabadi team ama pohoba tabani haibasi Gulshan khalaki angang singna nungaijabadu uraga Gulshan su yamna haraujai mathangni senda Gulshan Sunita gi manakta laktun hari aise angang singna sigi course nati aina makhoida tamba nati aina makhoidagi tamhobu ngaktani aina monda yamna lankre punsi si
maman lay na hingminasi. Nang na amukti yabiyo. Wahid si Taraga, Sunita su Gulsan bunung siba na yarami. Gulsan na mayum na lay ngay da senior course aduna phone toruk to na hari. Ay matam lori. Aduna senior course ki damag ay na office na nang ginaming recommend tawram labani. Wahid si Tabada Gulsan yam na haraujay. Gulsan aroy boy na center adu dalai. Gulsan center asida tha ahum kakilaki bani. Adubo tha mari sukiba mahak khanghaude. Gulsan angang singaduga achetpa mari laina kibana center asibo yamna nungsijay. Manager aduna Gulsan da aroy boy na angang singaduga unaram la roidra haina hangbada Gulsan unara roige haina kumlami. Maramdi Gulsan angang singadu thadok lamlaga chatpagi thona leira roi khanjaduna. Gulsan center adugi anoba course aduga unabada course aduda mamittagi pirang sinthaduna angang sing adugi maramda amamam ta oina wadi liduna karamna makhoibo handle tawgani haibadu taklami. Aduga angang sing aduda chaibiganu haina swairami. Gulsan aroibada angang sing adugi manakta changlakuna celebration macha ama tawi. Amasung makhoi masel pugning yamna nungsina konduna kapi. Gulsan mafam adudagi kaptuna lumtharaklaba thamoi adu puduna chenthoraki. Thamoi sengna leinakiba nungsibagi maridi lapthokpa ngamde haini. Adumakni Gulsan su angang sing adudagi lapthokpa ngamdre. Aroibida Sunita su pregnant oiduna center adugi angang sing punna yamna chawna celebration tawduna film si matang nasid loisinki. Adongi thabak thoram ama hektada cake ki mathau tarakpada adongi sel tinghanduna matam mang cake leba channarubagi haujikti madugi mathau tadre. Sanalingjen bakery na yamna ahongba mamalda cake discount chawna pijari. Heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lawdana free the delivery tawjari. Adongi apamba cake ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum singatu mapung phanbada bakery asina achouba thogdang lawjagi. Yamna ahongba mamalda adongi pamjaba cake adu hausingmak pijariba number asida order toksin biro. Adongi matam sukmang manghandana bakery asina adongi thongjin fawba delivery charge amata lawdana free da delivery tawjarkani. Sanalingjen bakery Hayel Imphal West District near Ikopningtho Marunong Sabalaibung mobile number 8413987885 natraga 8731810461. Ngasigi film asi yamna fajaba pautak kaya piriba film amani. Mayamna film asibu pambirabadi like nambiramba kaubiganu. Ngasigi di matang asida lusinjarage matangi nungairiba video da amuk mayam punna thengna minarasi.